Langei Assembly Constituency ke manung sana Nongpok Sanjenbam Khunou bu Langei na model village ama adopt tawkhiba galonena khulasi masak thopa khul ama oiba horakli hiramasi matangda impact news ki akanaba report ama sehi sigi March kumanga da telem arun kumar gi mi makha da Langei na model village ama oina adopt tawkraba Nongpok Sanjenbam Khunou gi miam gi punchirol la kari ahong balak le haibasi amukta mieng taminasi Imphal gi charon kilometer 10 chatlaga tinsit ching konba Nongpok Sanjenbam Khunou Sanmilon jumlei kari da yamna sothaba mafam ama oiramba ngasidi Langei na model village ama oina adopt tawkhiba loina na thawungi manungda masak thokpa khul ama oiba ngamlagli khul asida leiba telem arun kumar na sehi sigi March kumanga da khul asibu model village ama oina lauthokhiba loina na khul asi ngasidi pung kumari CCTV camera na monitor tawba taru tananba lingjen manaba khul ama oina changsilakri ngasidi Langei gi me makhada Nongpok Sanjenbam Khunou gi mafam pumbada switch amana bulb chani ga marfudara amukta da mai thanba ngamba khul pumbada address tongnaba public address system thamle khul asida lagliba anover project singa sina khul asida leiba miyam arai mongda paw phongna duna yamna sectionba khul ama oiba ngamle Langei project asigi yamna maru oiba misa ama oiriba telem arun kumar na hai Langei project asi Nongpok Sanjenbam Khunou gi miyam gi oiba platform amani platform asina khul asida leiba miyam maru oina nupi singda anover thona ama piba ngamle haina thamlagli Langei na mafam sida laktringai mamangda tongan ba sinphamdabudi leirami aduwa sinthong ama naidana leiramba khungang sigi nupi sing oibana maram oirakanda semilon da yamna hantharaba khungang ama oina lei hojingmaksu yam phare haibadi leitri aduwa hariba sothana leiriba khungang sigi nupi oiba singi sinpham singje promote tawnaba honnabada han hanbo oina Langei gi project ta nupi singi khaktagi oiba phi saraga sen tananaba thorang ama paikhatlakpadagidi ngasigidi khara safabagi lambi ama lae Langei project ki yamna maru oiba saruk ama oina khul asigi fisabi nupi kyabu khul asida yamna maming leina sariba thamal lekok fi paksana puthokna honari masidasu natna Langei project ki makhada khul asida leiba miyosingda lamdam masigi oiba yen nganu loenduna thamada yen nganu lising ama changa puthokna honari khul asigi yumthong kudingda sanaro emam lehna ba haiduna Langei project ki manung chana sports academy ma hangduna nahasingbu sports ki lamda inna honari Langei na paikhat kadaba project sing manungda yamna singthaningai oigadoriba yumthong kudingda RO purify mineral water faganba apek palungda khullasigi yumsing manaba machugi yum sabagi thorang loinana vocational base oiba education sector ma lehenbani khungang khudimak lubananba thorang khudimak tawba yai khungang khudimak semilon phagana thorang tawba yai leiriba khungang dugi chana ba sinphamda ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯕꯤꯔꯒ ꯀꯥꯟꯗ ꯈꯨꯡꯒꯪꯁꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛꯁꯤꯒꯤ ꯆꯥꯎꯈꯠꯄ ꯏꯪꯆꯤꯛꯄ ꯋꯥꯠꯇ ꯄꯥꯗꯕ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯦꯟꯊꯣꯛ ꯂꯩꯅ ꯍꯤꯡꯕ ꯃꯤꯈꯥ ꯄꯣꯟꯗꯅ ꯍꯤꯡꯕ ꯉꯝꯕ ꯈꯨꯡꯒꯪ ꯂꯣꯏꯅꯃꯛ ꯑꯣꯏꯃꯤꯟꯅꯔꯀꯥꯟꯗ ꯂꯝꯗꯝꯁꯤ ꯆꯥꯎꯈꯠꯀꯅꯤ ꯀꯅꯥꯒꯨꯝꯕꯒꯤ ꯃꯇꯦꯡ ꯉꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯃꯥꯟꯅꯔꯒ ꯍꯦꯛꯇ ꯄꯥꯏꯈꯠꯄ ꯌꯥꯏ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ Langei project na lakpadagi Nongpok Sanjenbam Khunou asi anobu mayon amada changsilakpa ngamlakli lamdam asi mamangda khara sothaba mafamni haina singtharamba ngasidi miyamgi mamangda chawkhatpa lingjen manaba khul amani haina pongna haiba ngamle haina Sanjenbam Khunou Development Committee gi secretary Takhilam Mangina thamlagi nakalamromda Langei project ki makhara fisabi nupi kayabu papung phana thabak suhanduna senthok leiba miyoi amam ohenba ngamalle kai lamdaino haibasida ai Sanjenbam daini haibade chillajina ne alloiba chillajina ne ai minamaga ne ai yu phurai daini ne ana khumne noi lawai haramado khoi koina da mi da weiti yenga dama dam noi bau la ne kai sumaina khoi Sanjenbam je yengro bain tawro chau thongna haiba ngamme akhoi ji hingba bawda suki matik kari hani hingada ge isagi sugi amadi yungi kai ge khoi yam wajana meba ko do
ꯂꯪꯒꯩꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯃꯔꯝꯗꯁꯨ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯖꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ Langei ki me makhada lamdam masida lairiba fisabi chama yankhe hena engage tawduna lamdam masida ki mami samjalaba thamal lekhok fiu masing yamna amadi marang kaina puthokna honari nakalamromda Langei ki me makhada Nongpok Sanjenbam Khunou bu model village ama oina adopt tawduna lamdam masigi lemjaningai orba khulama oina bo honaragli camera person pibo galoina paudam jariba bakta tormo pek news Nongpok Sanjenbam Khunou